Sum yengbiyo, miyoy anambana minute amagi manungda mitse kayarak khapamba yai haina. Angakpani masisu, taibang miyoy bagi mitse tara mangadagina kunlaki changda minute amada khape. Ani subada karigumba chaba yaba pot ama chaba matamda aikhoigi laina mahau khangba khangnatana manamnasu achauba mateng pangi. Maram asi leibanani yam ka hena ingba matamda mahau mangliba. Ahum subada kanagumba amabu nungsiba kanagumba amabu tukotchaba amaromda karigumba amabu nungsiba natraga karigumba amabu tukotchaba haiba anisida nahaki brainbu sasinariba circuit asi chap manai. Aduna nungsidaba hainadaba tukotchaba haiba pumnamakse thadоклага pumnamakpu nungsiba ngamba puksel amamam senanaba aikhoi punna hotnaminasi. Number 4. Space da leiriba astronaut amana kaidaunungda kappagi pi sentharakpa ngamloi. Karigumba pirang du sentharakpa thoklabadi nang lawba mahi drop amagum paikhatlaga tawraga leigani. Maramdi mafam asida gravity leite. Number 5. Adom khangbibra love nungsiba hairiba wahai sa Sanskrit ki wahai lobiati haibasidagi lakpani. Masigi arthadi apamba haibani. Nungsiba haibasa akanba pukningi ithil amadi apambaga mari yamna lenyai. Number 6. Nahakna kanagumba natraga karigumba amabu nungsiba phawrakpa matamda haifam khangdaba ama phawraklibado atai kari ama nate. Adrenaline hairiba hormone asinani. Number 7. Masimadi angakpasingi manungda soidana changani khanjai. Ising gallon tangkhai ama ningthijana sohonba ngambagi energy do aikhoi miyoibana minute 30 phawgi manungda puthokchaba ngamjai. Number 8. Aikhoi miyoibagi haksang sa sagalakpada 60% amadi water haibadi isingna oi. Adunani aikhoi ising sang naina thakpa mathau tari hairibase. Number 9. Adom khangbibra aikhoi miyoibagi haksangda yauriba small intestine sa kayam sangi. Angakpani mapung pharaba miyoy amagi small intestine sa tingthoktuna yengbada 22 feet ki sangna sangi. Number 10. Adomna thamoi sengna nungsiba kanagumba amaga ngaihaktang khutsamnaba matamda wakhal amadi haksangda phawba chokthaba awaba anaba pumbagi khara makhaidi kokpa ngamhangani. Number 12. Numit ki maisana khwaidagi wangna saba ngambagi sang sa 15 million degree Celsius ki sang haibadi 27 million degree Fahrenheit ki sang da oi. Number 13. Remodeling hairiba process asina adomgi saru ado kaithahanba amasung nauna semkatba yai. Number 14. Mars amadi Jupiter anigi marakta leiriba belt asida numerous asteroid kaya yauri. Karamba achauba asteroid singno haibada Ceres, Vesta amasung Pallas asina singbani. Number 15. Adomgi haksangna every second haibadi second khudingi anoba cell million kunga mangagi sangda puthoi. Number 16. Kanagumba miyoy kharadi nungsiba nungsi nungolgi oiba wakhalsa sungphaw phawdaba leitaba natte. Masibu yamna tangna thokpa leina hypopituitarism haina khangnai. Masigi leina asi naringe matamda hormone puthokpa ngamaroi amasung kanagumba amada karigumba makhalgi emotion amata uthokpa ngamaroi. Masinani nokandaba miga loinaganu tinaganu hairiba. Number 17. Karigumba engage marriage amada nupana nupigi Oithangba Khutta Khudop Sinariba si Karigino. Mahausadagi chatnaraklaba thabak asigi nunggi oiba wakhalondi taibang miyoibagi heart sa oiromda panbana maram oiraga masigi romantic symbolism sa ngalingay matamdagi hauraga generation kaya sathaduna laklibani. Number 18. Taibang miyoiba amana nongmada puthokpa ngamliba mucus haibadi lok natraga nap asa cord amagi sang haibadi liter ama phaba tabagi sang asa puthokpa ngammi. Number 19.
ꯑꯗꯣꯝꯒꯤ ꯍꯛꯆꯥꯡꯁꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯒ ꯆꯥꯡꯗꯝꯅꯕ ꯃꯇꯝꯗ ꯑꯌꯨꯛꯀꯤ ꯃꯇꯝꯗꯅ ꯈꯔ ꯈꯖꯤꯛ ꯋꯥꯡꯕ ꯍꯦꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯁ꯭ꯄꯥꯏꯅꯦꯜ ꯗꯤꯛꯁꯤꯡ ꯑꯁꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯀꯝꯄ꯭ꯔꯦꯁ ꯇꯧꯏ ꯑꯗꯨꯅꯅꯤ꯫ ꯑꯔꯣꯏꯕ ꯄꯣꯏꯟꯠ ꯑꯁꯤꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯃꯗꯨꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕ ꯃꯁꯜꯁꯦ ꯀꯔꯤꯅꯣ ꯈꯪꯕꯤꯕ꯭ꯔꯥ? ꯑꯇꯩ ꯑꯃ ꯅꯠꯇꯦ, ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯥꯏꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯃꯦꯁꯦꯇꯔ ꯍꯥꯏꯕꯁꯤꯅꯤ꯫